Manipur Top Channel lagi video amta update tawjage ngasi phongbache phongda court na MPSCM exam 2016 kakhre mara leibesing fanaba CBI da ticket hangadawri Pandam MPSC main exam 2016 High Court of Manipur na kakhibaga loinana exam asi amuk hanna tawnaba amadi exam asida lana tawkhiba mara leibesing tha ahumgi manungda Delhi gi CBI da ticket hanaba rai takre amaromda High Court of Manipur na takhiba rai asiga mari leinana ngasi Manipur Press Club the Group of Aspirants 2016 na sinduna pawgi mifam ama pangthokre mifam asiga mari leinana Group of Implementers ki wanganglo kisan kaisamna hai MPSC 2016 gi main exam court na sana hankhidre amadi employment sing su kakhatkre loinana mara leibe mioi sing fanaba CBI da sinakre court ki yathang asina Manipur gi anauba chapter ama hangduna anauba puwari oheuragani yamna nungaiba pawni myam makhataba pawsu ngai minase. Thank you.